ꯃꯗꯨ ꯌꯥꯗꯦ ꯌꯦꯡꯉꯣꯏ ꯅꯣꯏꯅ ꯀꯔꯤ ꯅꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯒꯦꯅ ꯈꯜꯂꯤꯕ ꯃꯇꯧ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯒꯤ ꯑꯌꯥꯕ ꯂꯧꯒꯗꯕꯅꯦꯕꯀꯣ ꯃꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅꯗꯤ ꯅꯣꯏ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦꯀꯣ ꯕꯦꯃꯥ ꯏꯆꯥ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯆꯥ ꯊꯛꯁꯤ ꯆꯣ ꯆꯥ ꯂꯣꯜꯂꯨ ꯆꯣ ꯆꯣ ꯍꯣꯏ ꯄꯥꯕꯨꯡ ꯆꯣ 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 ꯏꯇꯥꯎ ꯈꯣꯏꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯕ꯭ꯔꯥ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗꯦ ꯄꯥꯕꯨꯡ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯁꯨ ꯑꯍꯤꯡ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ ꯑꯣ ꯍꯣꯏ 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 ꯑꯗꯣ ꯁꯅꯥꯍꯜ ꯅꯪꯅ ꯑꯍꯜꯅꯤꯗꯣ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯆꯤꯛꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯍꯣꯏ ꯄꯥꯕꯨꯡ ꯑꯍꯜ ꯂꯃꯟ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯃꯣꯏꯕꯨ ꯋꯥꯔꯧꯍꯟꯕ ꯌꯥꯗꯦꯀꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯑꯩ ꯄꯥꯕꯨꯡꯒꯤ ꯏꯃꯥꯒꯗ ꯋꯥ ꯑꯝꯇ ꯍꯧꯗꯣꯛꯆꯒꯦ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣꯅꯦ ꯏꯃꯧꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯍꯥꯏꯌꯣ ꯍꯥꯏꯌꯣ ꯑꯩꯈꯣꯏ ꯑꯥꯒꯤ ꯄꯥꯕꯨꯡꯗꯣ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯍꯜꯂꯁꯤꯔꯥ ꯍꯣꯏ ꯀꯥꯏꯗꯅꯣ ꯍꯣꯏ ꯌꯥꯁꯨ ꯌꯥꯔꯣꯏꯗꯕꯗ ꯌꯥꯅꯕ ꯍꯥꯏꯅꯒꯗꯕꯅꯤ ꯀꯩꯅꯣ ꯅꯥꯔꯛ ꯌꯦꯛꯂꯛꯄ ꯃꯇꯝꯗ ꯃꯊꯟꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯨꯝꯃꯤ ꯅꯨꯄꯤ ꯑꯃ ꯂꯩꯕꯕꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯅꯤꯗ ꯑꯗꯨꯗ ꯅꯪ ꯄꯥꯕꯨꯡꯅ ꯌꯥꯔꯣꯏꯗ꯭ꯔꯥ ꯁꯤꯅꯤ ꯄꯥꯕꯨꯡꯅ ꯆꯠꯂꯒ ꯍꯥꯏꯅꯔꯗꯤ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯈꯜꯂꯤ ꯄꯥꯕꯨꯡ ꯑꯗꯣ ꯑꯩꯅ ꯆꯠꯂꯒ ꯍꯥꯏꯅꯔꯨꯕꯗ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ ꯑꯗꯣ ꯅꯨꯄꯤꯕꯨ ꯂꯩꯒꯗ꯭ꯔꯅꯦ ꯂꯩꯅꯤꯌꯦ ꯄꯥꯕꯨꯡ ꯑꯦ ꯀꯥꯏꯗꯅꯣ ꯍꯥꯏꯁꯤꯕꯣ ꯃꯃꯥꯡꯒꯤ ꯏꯆꯦ ꯁꯅꯥꯇꯣꯝꯕꯤꯗꯣ ꯑꯩꯅ ꯐꯥꯒꯤ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯍꯥꯏꯔꯨꯕꯗ ꯃꯥ ꯌꯥꯅꯤꯡꯒꯨꯝ ꯇꯧꯏ ꯑꯦ ꯑꯗꯨꯗꯤ ꯌꯥꯏꯅꯦ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯅꯕꯨ ꯊꯤꯔꯤꯅꯦ ꯑꯗꯣ ꯃꯣꯏ ꯄꯥꯕꯨꯡ ꯁꯅꯥꯇꯣꯝꯕꯤꯁꯦ ꯌꯥꯅꯅꯕ ꯍꯥꯏꯅꯔꯁꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤꯅꯤ ꯃꯔꯥꯏꯕꯛ ꯊꯤꯅꯁꯨ ꯂꯩꯔꯕꯅꯤ ꯑꯩꯈꯣই ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯣꯠꯅꯔꯒ ꯃꯥꯕꯨ ꯌꯥꯅꯕ ꯍꯣꯠꯅꯁꯤ ꯄꯥꯕꯨꯡꯁꯤ ꯅꯨꯄꯤ ꯅꯝꯗꯅ ꯊꯤꯕꯤꯗꯧꯔꯤꯅꯦ ꯍꯥ ꯃꯊꯟꯇ ꯂꯩꯕꯗꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯆꯨꯝꯃꯤ ꯏꯃꯧꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯃꯗꯣ ꯇꯧꯗꯕ ꯌꯥꯗ꯭ꯔꯕꯅꯤ ꯄꯥꯕꯨꯡꯁꯤ ꯂꯩꯔꯦ ꯂꯥꯛꯑꯣ ꯄꯥꯕꯨꯡ ꯄꯥꯕꯨꯡ ꯍꯣꯏ ꯅꯣꯏꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ ꯍꯥ ꯍꯣꯏ ꯅꯣꯏꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯍꯦ ꯄꯥꯕꯨꯡ ꯅꯥꯔꯦ ꯍꯥꯏꯕꯗꯨꯗ ꯀꯅꯥꯝ ꯂꯩꯔꯝꯃꯔꯣꯏꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ 이야 너희가 이 나비 ပေါꯀꯅꯥꯅ ꯄꯤꯔꯤ 하 너희가 이거 거리 머리 투는 버긴 해 잘로 얌돈 잡고 줘 바보야 하우키와 사와 뿌나먹도 다도피라가 하우직디에 코이보고 뭉시 거리 하 거리가 나오지 아니다 하 코이보고 뭉시디로 하이바 서커스도 야우거든 낭나 낭 시득해 돌아이노 하 시득해 돌아 부르는 해 잘로 얌돈 잡고 줘 나이코 낭 나빠나보다 흥으로 버는 하 바보 하이행 항우라기 떠오네 거리 맴자는 야다다나 시다 하늘 라이니 야. 고 능능 하이고 제 바봉제 아코야니 더욱도 얌 차오 그래 버지 바봉기 마봉 비에는 나버네 그럼 뭐지라 바봉도 바보 아코야니 봉 악비요 아코야니 라 뭐또 강불을 놔 하 강불 민갈로이는 까왜 시트마 아이 잘로 능 아무거나 용시들 나올 아무거나 장어이 너 용지다 능 해글락부터 컵니다 니건 뭐 와도 뭐 뚱나는 푸브로 이야 아 거기 뭐 회의로 찰러 나 어쩌지라 시기 진짜 오지로 따로 아람돌이시고 이따오 나이비리 무와지 이따오 이 사생이 마망도 파저로이다
ꯑꯣ ꯏꯃꯧꯅ ꯍꯧꯗꯣꯔꯛꯄ ꯋꯥꯐꯝꯅꯤ ꯍꯥ ꯀꯔꯤ ꯑꯁꯦꯡꯕꯅꯦꯃꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯩꯍꯥꯎꯃꯛꯅ ꯍꯧꯗꯣꯔꯛꯇꯅ ꯍꯥꯏꯔꯤꯁꯤꯅꯤꯅꯦ ꯍꯧꯗꯣꯛꯄꯒ ꯂꯣꯏꯅꯅꯦ ꯏꯇꯥꯎ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯃꯁꯥꯅ ꯌꯥꯔꯝꯅꯤꯅꯦ ꯏꯇꯥꯎ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤ ꯑꯁꯦꯡꯕꯅꯦ ꯏꯇꯥꯎ ꯑꯣꯟꯊꯣꯛꯄꯅꯤ ꯊꯕꯛꯁꯤ ꯀꯌꯥꯗ ꯌꯥꯡꯁꯤꯟꯈ꯭ꯔꯕꯅꯣ ꯉꯥꯏꯈꯣꯅꯤ ꯏꯇꯥꯎ ꯅꯨꯄꯤꯗꯨꯕꯨ ꯀꯗꯥꯏꯋꯥꯏꯗꯒꯤꯅꯣꯅꯦ ꯑꯩꯈꯣꯏ ꯗꯥꯏꯗꯅꯤ ꯂꯩꯁꯥꯕꯤ ꯌꯥ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤ ꯂꯩꯁꯥꯕꯤꯅꯦꯃꯤ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯅꯧꯅ ꯂꯨꯈ꯭ꯔꯥ ꯑꯣꯏꯍꯧꯅꯕ ꯏꯇꯥꯎ ꯍꯣꯏꯅ ꯁꯤꯟꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯂꯩꯁꯥꯕꯤ ꯍꯥꯏꯔꯤꯁꯦ ꯆꯍꯤ ꯂꯤꯔꯕꯤ ꯃꯆꯥ ꯄꯣꯛꯑꯣꯏꯗꯕꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯅꯤ ꯏꯇꯥꯎ ꯃꯃꯥ ꯃꯆꯥ ꯂꯩꯖꯔꯝꯕꯅꯤ ꯃꯃꯥꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯆꯍꯤ 2ꯃꯨꯛ ꯐꯥꯔꯦ ꯃꯥꯒꯤꯅꯦ ꯍꯥꯏꯕ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤꯅꯦ ꯃꯁꯤ ꯍꯦꯛ ꯇꯧꯕꯗ ꯏꯇꯥꯎꯁꯨ ꯐꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯐꯔꯦ ꯍꯌꯦꯡ ꯎꯅꯅꯕꯅ ꯑꯩꯅ ꯁꯤꯜꯂꯝꯃꯕꯅꯤꯀꯣ ꯀꯔꯤꯅꯣꯅꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ ꯊꯕꯛꯁꯤ ꯊꯨꯝꯃꯟꯈ꯭ꯔꯦꯗ ꯌꯥꯝ ꯊꯨꯝꯃꯟꯈ꯭ꯔꯦ ꯀꯩꯅꯣ ꯇꯧꯗ ꯌꯥꯗ ꯇꯧꯔꯤꯅꯤ ꯀꯩꯅꯣ ꯏꯇꯥꯎ ꯐꯔꯦ ꯑꯗꯣ ꯏꯇꯥꯎ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯝꯇꯗꯤ ꯍꯪꯖꯒꯦ ꯏꯇꯥꯎ ꯍꯪꯉꯣ ꯏꯇꯥꯎ ꯍꯪꯉꯨꯅꯦ ꯍꯪꯉꯣ ꯃꯁꯛꯄꯨ ꯀꯝꯗꯧꯒꯦ ꯃꯁꯛꯀꯤ ꯋꯥꯗꯤꯅꯦ ꯏꯇꯥꯎꯅ ꯍꯦꯛ ꯎꯕꯗ ꯄꯨꯔꯒꯦꯅ ꯍꯥꯏꯔꯗꯧꯅꯤ ꯏꯇꯥꯎ ꯂꯥꯛꯑꯣ ꯏꯃꯦ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯩꯅ ꯇꯧꯗꯧꯔꯤꯁꯤꯕꯨ ꯂꯥꯛꯑꯣ ꯏꯃꯦ ꯀꯣꯟꯅꯧꯔꯁꯤꯗ ꯏꯇꯥꯎ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯕꯨ ꯃꯤꯍꯨꯟ ꯊꯥꯎꯟꯒꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯅꯪꯒꯤ ꯃꯍꯧꯁꯥꯒꯤ ꯗꯥꯏꯂꯣꯒꯁꯤꯡꯗꯨ ꯁꯤꯖꯤꯟꯅꯧ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯅꯨꯄꯤ ꯊꯦꯝꯕ ꯌꯥꯝ ꯍꯩꯇꯥꯏꯅꯦ ꯀꯔꯤꯅꯣ ꯏꯇꯥꯎ ꯅꯪꯅ ꯆꯍꯤ 90ꯃꯨꯛꯀꯤ ꯃꯃꯥꯡꯒꯤ ꯋꯥꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯣꯂꯤꯡ ꯒꯥꯔꯦꯅꯦ ꯏꯇꯥꯎ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯃꯁꯤ ꯀꯣꯟꯅ ꯎꯅꯔꯁꯤ ꯑꯩ ꯆꯠꯂꯦ ꯆꯪꯉꯨ ꯁꯦꯝꯃꯤ ꯃꯤꯍꯨꯟꯁꯦ ꯃꯐꯝ ꯆꯥꯗꯅ ꯕꯤꯡꯕꯥꯡ ꯌꯥꯝ ꯇꯧꯔꯛꯑꯦꯕ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦꯗ ꯃꯁꯥ ꯆꯪꯉꯨ ꯏꯇꯥꯎ ꯀꯩꯗꯧꯔꯒꯦ ꯁꯤꯗꯩꯗ ꯄꯜꯂꯤꯃꯤꯅꯦ ꯂꯥꯛꯄꯤꯔꯝꯃꯤ ꯑꯥꯎ ꯀꯔꯤ ꯏꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ ꯌꯥꯝ ꯀꯨꯏꯅ ꯍꯪꯕꯤꯔꯛꯀꯅꯨꯗ ꯏꯀꯥꯏꯖꯩ ꯑꯩꯗꯤ ꯍꯪꯒꯥꯝ ꯆꯥꯔꯛꯑꯦ ꯍꯪꯒꯥꯝ ꯍꯪꯒꯥꯝꯗꯤ ꯍꯥꯎꯕꯅꯤ ꯀꯩꯅꯣ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕꯤꯒꯦ ꯃꯥꯃꯅ ꯍꯥꯏꯕꯤꯔꯛꯇꯕ꯭ꯔꯥ ꯑꯗꯨꯃꯗꯤ ꯀꯥꯎꯗꯅ ꯍꯪꯖꯍꯧꯗ꯭ꯔꯦ ꯑꯩꯒꯤ ꯃꯤꯡꯗꯤ ꯁꯅꯥꯇꯣꯝꯕꯤ ꯀꯧꯋꯦ ꯁꯅꯥꯇꯣꯝꯕꯤ ꯑꯗꯣ ꯑꯩꯗꯤ ꯀꯩ ꯍꯥꯏꯅ ꯀꯧꯖꯧꯒꯦ ꯑꯩꯕꯨ ꯃꯥꯃ ꯍꯥꯏꯅ ꯀꯧꯒꯦ ꯍꯦꯔꯥ ꯑꯗꯨꯃꯛꯇꯤ ꯃꯤꯅ ꯇꯥꯔꯒ ꯐꯖꯃꯟꯗꯦ ꯑꯗꯨꯗꯤ ꯀꯩ ꯀꯧꯖꯧꯒꯦ ꯃꯤꯡꯒꯧꯗꯨꯗꯪꯗꯤ ꯇꯥꯛꯄꯤꯌꯨ ꯇꯥꯃꯣ ꯍꯥꯏꯌꯨꯔꯥ ꯉꯥꯏꯈꯣꯗ ꯖꯤꯡ ꯂꯥꯎꯕ ꯋꯥ ꯉꯥꯛꯇ ꯍꯦꯛ ꯍꯥꯏꯕꯤꯔꯗꯅ ꯋꯥꯁꯦ ꯃꯦꯟ ꯑꯝꯇ ꯇꯥꯊꯣꯛꯅꯈꯤꯁꯤ ꯀꯩꯗꯧꯔꯒꯦ ꯀꯔꯤ ꯋꯥꯅꯣ ꯁꯣꯝꯒꯤꯁꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯂꯩꯕꯗ ꯂꯦꯞꯄꯤꯔꯕ꯭ꯔꯥ ꯑꯩꯕꯨ ꯋꯥꯍꯪꯗꯨꯕꯨ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯖꯧꯒꯦ ꯑꯩ ꯋꯥꯍꯪꯁꯤ ꯂꯥꯜꯂ ꯃꯥꯜꯂꯦꯅꯦ ꯒꯥꯔꯤ ꯑꯃꯟꯕꯗ ꯏꯟꯖꯤꯟ ꯑꯍꯟꯕ ꯄꯥꯟꯕꯁꯤꯗ ꯑꯩ ꯏꯁꯥꯁꯦ ꯏꯊꯛ ꯍꯦꯛ ꯊꯛꯀꯠꯈ꯭ꯔꯦ
ꯑꯗꯨ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯥꯎ ꯈꯣꯏꯅ ꯁꯤꯟꯕꯤꯔꯤꯕ ꯊꯕꯛꯁꯤꯗꯩꯗ ꯁꯣꯝ ꯏꯁꯥꯅꯗꯤ ꯌꯥꯕꯤꯔꯦꯀꯣ ꯑꯩ ꯌꯥꯗꯅ ꯂꯥꯛꯆꯔꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯒꯤꯗꯤ ꯏꯆꯥꯁꯨ ꯂꯩꯖꯕꯅꯤꯅ ꯃꯣꯏ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯕꯤꯔꯣ ꯀꯩꯅꯣ ꯃꯥꯏꯁꯤꯕꯨ ꯅꯠꯇꯦ ꯃꯥꯏꯁꯤꯕꯨ ꯏꯀꯥꯏꯗꯅ ꯆꯠꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯗꯅ ꯆꯠꯈ꯭ꯔꯤꯖꯥꯠꯂꯥ ꯑꯁ ꯍꯧꯖꯤꯛꯄꯨ ꯑꯍꯟꯗꯪꯁꯤꯗ ꯌꯥꯗꯦ ꯀꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯗꯤ ꯑꯩ ꯁꯦꯠ ꯁꯣꯡꯁꯛꯑ ꯂꯩꯍꯧꯅꯤꯀꯣ ꯑꯁ ꯑꯣ ꯑꯁ ꯏꯄꯥ ꯄꯥꯈꯠꯂꯦ ꯏꯁꯥꯁꯤ ꯏꯇꯥꯎ ꯀꯔꯤ ꯍꯥꯏꯅꯔꯒꯦ ꯏꯇꯥꯎ ꯉꯥꯏꯈꯣꯅꯤ ꯍꯥꯏꯌꯨ ꯃꯥꯏꯁꯤꯕꯨ ꯃꯁꯥꯅ ꯇꯁꯦꯡꯅ ꯌꯥꯗ꯭ꯔꯖꯥꯠꯂ ꯃꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯨ ꯃꯁꯥꯅ ꯌꯥꯗꯅ ꯂꯥꯛꯏꯅꯤ ꯀꯩꯅꯣ ꯀꯩꯗꯧꯉꯩ ꯑꯃꯨꯛ ꯎꯅꯁꯦꯅ ꯍꯥꯏꯔꯤꯅꯣꯅ ꯍꯪꯉꯛꯄ ꯃꯗꯨ ꯈꯪꯉꯒ ꯃꯥ ꯆꯠꯈ꯭ꯔꯒꯦ ꯍꯦꯔꯥ ꯏꯇꯥꯎ ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯆꯀꯠ ꯁꯨꯝ ꯎꯅꯗꯅ ꯂꯩꯒꯗ꯭ꯔꯣ ꯀꯩꯅꯣ ꯏꯇꯥꯎ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯑꯍꯟꯗꯪꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯆꯣꯞꯄ ꯌꯥꯔꯣꯏꯀꯣ ꯍꯧꯖꯤꯛꯄꯨ ꯏꯇꯥꯎꯅ ꯑꯃꯨꯛ ꯂꯩꯊꯣꯛꯑꯗꯤ ꯑꯩꯅ ꯑꯣꯏꯗꯧ ꯐꯤꯕꯝꯁꯤ ꯀꯩꯅꯣ ꯑꯁ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯉꯁꯤꯃꯛ ꯍꯦꯛꯇ ꯄꯨꯔꯁꯤ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯆꯥ ꯂꯣꯜꯂꯛꯑꯕꯣ ꯍꯩꯔꯛꯑꯒꯦ ꯑꯁ ꯏꯝꯆꯥ ꯅꯪꯁꯨꯅꯦ ꯆꯥꯅ ꯊꯛꯅꯕ ꯁꯦꯝ ꯁꯥꯕꯗꯨꯗꯤ ꯏꯔꯨ ꯂꯨꯖꯔꯒꯗꯁꯨ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯀ꯭ꯋꯥꯇꯔꯗ ꯂꯩꯔꯤꯕ ꯃꯧꯁꯤꯡꯁꯦ ꯀꯅꯥꯝꯇ ꯏꯔꯨꯖꯅꯗꯦ ꯆꯥꯛ ꯊꯣꯡꯉꯝꯗꯥꯏꯗꯅꯦ ꯂꯨꯅꯕ ꯉꯥꯛꯇꯅꯤ ꯑꯁ ꯏꯝꯆꯥ ꯃꯤꯒꯤ ꯐꯠꯇꯕ ꯂꯝꯆꯠꯇꯨꯕꯨ ꯅꯪꯅ ꯇꯝꯅꯤꯡꯉꯨꯔꯤꯅꯣꯕ ꯏꯔꯨ ꯂꯨꯖꯗꯅ ꯂꯣꯟꯕ ꯆꯥ ꯊꯛꯅꯤꯡꯗ꯭ꯔꯗꯤꯅꯦ ꯉꯟꯇꯥ ꯍꯧꯒꯠꯂꯣ ꯆꯥꯗꯣ ꯂꯣꯜꯂꯣ ꯑꯁ ꯆꯥꯁꯦ ꯊꯛꯑꯔꯣꯏ ꯍꯥꯏꯔꯣ ꯑꯩ ꯍꯌꯦꯡꯗꯒꯤ ꯂꯣꯟꯕꯤꯔꯒꯦꯁꯦ ꯑꯦ ꯅꯪꯕꯨ ꯍꯥꯟꯅ ꯑꯝꯇ ꯁꯥꯎꯈꯤꯅꯣꯕ ꯅꯪꯕꯨ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏ ꯌꯥꯜꯂꯛꯏꯁꯤꯗꯤ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯈꯔ ꯈꯔꯁꯨ ꯇꯧꯁꯤ ꯅꯪꯁꯨꯅꯦ ꯅꯄꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ 이루 루자이가 루자대가 야홍할리가 탱이가 라와이 타와이기 사나비도 아이 해절 락자대 ꯀꯔꯤ ꯋꯥꯅꯣꯗ ꯃꯦꯝꯆꯥ ꯂꯋꯥꯏ ꯍꯥꯏꯕ ꯂꯩꯇꯦ ꯏꯝꯐꯥꯜ ꯍꯥꯏꯕ ꯂꯩꯇꯦ ꯃꯤ ꯏꯅꯥ ꯈꯨꯟꯕ ꯏꯃꯨꯡꯗ ꯑꯃꯨꯛꯇꯪ ꯆꯪꯉ ꯌꯦꯡꯉꯨꯁꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯥꯏꯁꯪ ꯑꯃꯃꯝ ꯂꯣꯏ ꯂꯩꯔꯝꯒꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯅꯦ ꯙꯨꯛꯀꯤ ꯃꯅꯝꯗꯨꯅ ꯋꯥ ꯋꯥ ꯂꯥꯎꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯆꯤꯟ ꯁꯦꯡꯗꯅ ꯀꯠꯂꯝꯒꯗ꯭ꯔꯥ ꯑꯁ ꯌꯥꯔꯦ ꯇꯥꯅꯤꯡꯗ꯭ꯔꯦ ꯇꯧꯅꯤꯡꯕ ꯃꯤꯅꯅꯦ ꯇꯧꯖꯁꯅꯨ ꯇꯧꯅꯤꯡꯗꯕ ꯑꯩ ꯇꯣꯛꯑꯦꯗꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤꯗ ꯑꯗꯨ ꯃꯦꯝꯆꯥ ꯑꯗꯨ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯔꯛꯀꯅꯨ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯒꯦꯅ ꯀꯩꯅꯣ ꯇꯣꯂꯣꯞꯀꯤ ꯁꯦꯟꯗꯨꯕꯨ ꯅꯪ ꯂꯣꯏ ꯁꯦꯟꯅꯈ꯭ꯔꯕꯣ 10,000 ꯂꯩꯔꯤ ꯀꯩꯗꯧꯅꯒꯦ ꯍꯥꯏꯅꯣ ꯑꯩꯈꯣꯏ ꯕꯥꯖꯤꯗꯣ ꯌꯥꯝ ꯀꯟꯅ ꯉꯝꯗ ꯂꯩꯔꯦꯅ ꯂꯨꯄꯥ 5,000 ꯈꯛꯇ ꯄꯤꯔꯨꯁꯤꯗꯅ ꯀꯔꯤꯕ ꯁꯦꯟ ꯂꯨꯄꯥ ꯑꯃꯨꯛ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯌꯨꯝꯗꯨꯗ ꯂꯩꯍꯟꯅꯤꯡꯗꯗꯅ ꯇꯥꯟꯊꯣꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯅ ꯀꯩꯗꯧꯕꯒꯤ ꯁꯦꯜ ꯑꯃꯨꯛ ꯅꯤꯔꯛꯏꯕ ꯂꯨꯄꯥ ꯑꯃꯨꯛ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯈꯤꯕ꯭ꯔꯅꯦ ꯅꯪꯅ ꯖꯨꯔꯨ ꯖꯨꯔꯨ ꯅꯩꯕꯗꯒꯤ ꯁꯤꯗ ꯂꯥꯛꯏ ꯅꯠꯇ꯭ꯔꯥ ꯑꯩꯉꯣꯟꯗ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯔꯛꯑꯗꯤꯅꯦꯀꯣ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯊꯣꯛ ꯆꯠꯈꯤꯖꯅꯤ ꯑꯩ ꯅꯪ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ ꯅꯄꯥꯝꯗꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯌꯨꯝꯗꯁꯨ ꯆꯪꯍꯟꯗ꯭ꯔꯦ ꯅꯪ ꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯒ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯔꯒꯦ ꯍꯥꯏꯅꯣ ꯒꯥꯔꯤ ꯃꯃꯥꯡꯗ ꯊꯣꯛ ꯆꯣꯡꯊꯜꯂꯒ ꯁꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯃꯤꯒꯤ ꯒꯥꯔꯤ ꯃꯄꯨꯗꯣ ꯁꯦꯟ ꯇꯤꯡꯍꯟꯒꯦ ꯍꯥꯏꯔꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯕ ꯁꯨꯝ ꯈꯟꯅꯕꯅꯤꯗ ꯅꯨꯡꯁꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛ ꯁꯥꯎꯒꯟꯈ꯭ꯔꯦꯗ ꯑꯗꯣ 3,000ꯗꯪ ꯄꯤꯈ꯭ꯔꯁꯤꯗꯅ ꯅꯪꯒꯤ ꯅꯄꯥꯗꯨꯒꯤꯅꯦ ꯀꯔꯤꯝꯇ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯄꯥꯗꯨꯅ ꯄꯣꯛꯑꯝꯕꯗꯒꯤ ꯅꯪ ꯑꯩ ꯐꯪꯉꯤ ꯅꯠꯇ꯭ꯔꯣ ꯀꯔꯤꯕ ꯑꯁ ꯁꯤꯡꯂꯤꯒ ꯂꯣꯏ ꯇꯠꯂꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯑꯩ ꯐꯥꯕꯤꯔꯒ
ꯅꯪꯅ ꯑꯩ ꯐꯥꯕꯤꯔꯝꯗ꯭ꯔꯗꯤꯅꯦ ꯃꯤ ꯏꯅꯥ ꯈꯨꯟꯕꯗꯨꯗꯅꯦ ꯉꯍꯥꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯅꯤ ꯑꯩ ꯅꯪ ꯃꯤꯒꯤ ꯏꯃꯨꯡꯗꯨꯗ ꯃꯧꯔꯨꯗꯕ ꯌꯥꯝ ꯐꯈ꯭ꯔꯕꯖꯥꯠꯅꯤꯍꯦ ꯏꯁ ꯀꯔꯤꯒꯤ ꯃꯤ ꯂꯥꯟꯖꯗ꯭ꯔꯕ ꯏꯃꯨꯡꯗꯣ ꯄꯨꯡꯀꯥꯏ ꯀꯥꯏꯅꯤ ꯅꯪ ꯑꯁꯤꯀꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯈꯟꯅꯕ ꯍꯧꯔꯤꯕ ꯍꯥꯏꯕꯗꯨꯔꯣ ꯏꯝꯆꯥ ꯑꯩꯅꯦ ꯐꯩꯖꯨꯞ ꯆꯤꯡꯈꯠꯂꯒ ꯇꯨꯝꯃꯒ ꯂꯩꯔꯨꯒꯦꯕ ꯅꯪ ꯏꯝꯆꯥ ꯆꯥꯛ ꯑꯝꯇ ꯊꯣꯡ ꯈꯪꯅꯤ ꯅꯪ ꯀꯃꯥꯏ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ 바지야, 세, 상곰 탁시세. 바지야, 세, 심당 야래 자산지세. 바 그림 짠 짜르디 학장도 숨 선타라 아니예. 야래 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 바지세, 심당가 자지세. 심당가 자산지세. बेमा इपा चालिंद्रे यारी आई चा योट पद फुल्ले है बा 짜르디 바지 कमाई तौदोइनो. अते आई करीम तो चालिंद्रे है बा 바지네 손 लेरगा. आई कमाई मपान साना चतोइनो. से बाजी, से चाओबा. आई कमाई चतोइनो. चुमीना इपा ना भी आती है करे जाके पिरो 바지, 바지, 바지야. 이마, 바지야. 이마, 이마. 바지. 세, 눈 뜨지. 세 바지, 딱 나이터세. ꯕꯦꯝꯃ ꯄꯤꯖꯔꯨꯔꯅꯨ ꯌꯥꯔꯔꯣꯏ ꯅꯪ ꯇꯥꯇꯣ ꯂꯥꯛꯑꯒꯅꯦ ꯗꯥꯛꯇꯔꯗ ꯄꯨꯅꯕ ꯇꯧꯁꯤ ꯍꯣꯏ ꯏꯃꯥ ꯅꯤꯡꯊꯦꯝ ꯅꯪ ꯂꯥꯛꯏꯔꯣ ꯑꯧ ꯏꯇꯩꯃ ꯀꯩ ꯂꯩꯔꯒꯦ ꯇꯥꯃꯣꯆꯧ ꯂꯩꯇꯕ꯭ꯔꯥ ꯏꯇꯩꯃ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯏꯟꯖꯤꯅꯤꯌꯥꯔ ꯎꯅꯅꯦꯅ ꯆꯠꯈ꯭ꯔꯤ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯃꯣ ꯕꯥꯖꯤꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯦ ꯇꯥꯃꯣꯆꯧꯗ ꯁꯦꯜ ꯈꯤꯇ ꯍꯥꯏꯒꯦꯅ ꯂꯥꯛꯄꯅꯤ ꯐꯟ ꯊꯣꯛꯇꯕ ꯊꯥ 2-3 ꯁꯨꯔꯦꯗ ꯑꯗꯨ ꯏꯇꯩꯃ ꯕꯥꯖꯤꯒꯤ ꯑꯅꯥꯕꯗꯣ ꯈꯤꯇꯪ ꯁꯤꯔꯤꯌꯁ ꯑꯣꯏꯔꯦ ꯐꯟ ꯊꯣꯛꯇ꯭ꯔꯕꯁꯨ ꯇꯥꯃꯣꯆꯧꯅ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯂꯥꯛꯊꯣꯛ ꯂꯥꯛꯁꯤꯟ ꯇꯧꯔꯒ 10,000-20,000 ꯑꯣꯏꯔꯁꯨ ꯄꯤꯕꯤꯌꯨ ꯁ꯭ꯋꯥꯏꯗꯗꯤꯅꯦ ꯁꯦꯟ ꯄꯨꯕ ꯆꯠꯅꯗꯦꯗ ꯊꯥ ꯑꯃꯗꯅꯦ ꯂꯣꯏ ꯍꯤꯡꯅꯕ ꯉꯥꯛꯇꯅꯤꯅꯅꯦ ꯀꯅꯥꯝꯇ ꯀꯩꯝꯇ ꯍꯥꯏꯅꯗꯦ ꯏꯇꯩꯃ ꯇꯧꯗ ꯌꯥꯗꯕ ꯍꯥꯏꯕ ꯑꯃ ꯂꯩ ꯁꯤꯗꯤ ꯑꯅꯥꯕꯒꯤꯅꯤ ꯏꯇꯩꯃꯅ ꯂꯣꯏꯅ ꯀꯛꯊꯠꯄꯁꯨ ꯇꯧꯕꯤꯒꯅꯨ ꯀꯛꯊꯠꯄꯩ ꯋꯥ ꯅꯠꯇꯦꯅꯦ ꯁꯦꯜ ꯂꯩꯇꯦ ꯀꯥꯏꯗ ꯄꯤꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯄꯤꯌꯨ ꯍꯥꯏꯁꯦ ꯇꯥꯃꯣꯆꯧꯒꯤ ꯃꯔꯟꯅꯤ ꯅꯣꯏ ꯇꯥꯃꯣꯆꯧ ꯃꯔꯟꯗꯣ ꯑꯩꯅ ꯁꯪꯉꯤꯕ ꯑꯩ ꯑꯌꯥꯕ ꯌꯥꯎꯗ꯭ꯔꯗꯤꯅꯦ ꯄꯤꯊꯣꯛꯄ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯐꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯌꯦꯡ ꯑꯋꯥ ꯑꯅꯥ ꯇꯥꯔ ꯃꯇꯝꯗꯗꯤꯅꯦ ꯌꯨꯝꯒꯤ ꯃꯤ ꯅꯤꯡꯁꯤꯡꯕꯤꯔꯛꯀꯅꯨ ꯊꯕꯛ ꯁꯨꯔ ꯆꯥꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯄꯁꯨ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯍꯦ Cái insan nó ꯈꯪꯅꯤ Cái ꯀꯣꯕꯤ đó ꯊꯝꯆꯦꯠꯀ ꯉꯥ ꯑꯌꯥꯏꯕꯒ ꯊꯣꯡꯗꯣꯏꯅꯦ Ủa Ado Ai kari taruh ke Ha ꯌꯥꯔꯅꯤꯗ ꯂꯣꯏꯅ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ Ai su Nanak talay biya pa Amatang di hayrong dana ꯏꯅꯥꯛꯇꯕꯨ ꯂꯩꯅꯤꯡꯕ꯭ꯔꯥꯅꯦ Yes Hoy bema Isa se Zahi kun khagi bakana Flashback to ay mine ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅꯕ ꯑꯗꯨꯁꯨ ꯐꯩꯗ Ado sa tombi Ay gananga si Zahi kaya no kinari se ꯅꯤꯐꯨꯃꯨꯛ ꯈꯦꯠꯅꯔꯝꯒꯅꯤꯌꯦ Era Ado su hay malida nang su Wata do di battery ga down toge to ida Nata isa daba ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ Ado sa tombi Ay na nangondagi Zahi kara laikat pasida Nang Natwagan ngay dabrane ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯔꯤꯁꯤꯗꯤ ꯑꯍꯟ ꯑꯣꯏꯖꯔꯕꯁꯨ
ꯑꯩꯒꯤꯗꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯊꯋꯥꯏꯒꯤ ꯃꯕꯨꯡꯉꯣꯅꯤ ꯀꯩꯅꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯅꯪꯒꯤ ꯋꯥꯍꯩꯁꯤꯗꯤ ꯁꯅꯥꯇꯣꯝꯕꯤ ꯑꯩ ꯒꯥꯔꯗꯦꯟꯗ ꯆꯠꯂꯒ ꯏꯁꯩ ꯁꯛꯅꯤꯡꯉꯩꯍꯦ ꯍꯩ ꯉꯥꯏꯈꯣ ꯑꯩ ꯋꯥ ꯑꯃꯗꯤ ꯍꯥꯏꯒꯦ ꯅꯉꯣꯟꯗ ꯀꯩꯅꯣ ꯍꯥꯏꯌꯣ ꯆꯍꯤꯒꯤ ꯃꯇꯥꯡꯒꯤ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯌꯥꯝꯅ ꯍꯥꯟꯅ ꯁꯤꯔꯅꯤ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯤ ꯍꯌꯦꯡ ꯑꯩꯅ ꯁꯤꯔꯀꯥꯟꯗꯅꯦ ꯑꯗꯣ ꯏꯕꯦꯝꯃ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯥꯗꯒꯗꯤ ꯅꯌꯨꯝ ꯄꯥꯜꯂꯛꯀꯅꯨꯀꯣ ꯑꯁ ꯑꯗꯨꯕꯨ ꯋꯥꯅꯦꯗꯅ ꯅꯠꯇꯤꯌꯦ ꯑꯁꯦꯡꯕꯅꯦ ꯑꯣꯟꯊꯣꯛꯅ ꯕꯤꯠ ꯂꯩꯈꯤꯗ꯭ꯔꯦꯍꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯕ ꯇꯥꯔꯒꯗꯤꯕꯀꯣ ꯁꯤ ꯑꯩꯒꯤ ꯊꯋꯥꯏꯁꯤꯅꯅꯦ ꯂꯩꯔꯩꯄꯥꯛꯇ ꯁꯦꯠ ꯁꯣꯡ ꯁꯛꯇꯅ ꯂꯩꯗꯣꯔꯤꯕꯅꯤꯅꯦ ꯑꯩꯁꯦ 이마. 하이 이베마. 라라라. 이마. 야래. ꯌꯥꯔꯦ 이마, 괜찮은 통도이노. ꯀꯨꯕꯤ ꯂꯩꯒ ꯉꯥ ꯑꯌꯥꯏꯕꯒ ꯊꯣꯡꯒꯦ ꯇꯧꯔꯤꯅꯦ 바봉네 안 밤즈바 보름도 야우라이. 하, 보름 여우야. 가봐, 얘기네. 하, 하이마. 자우야이, 시디 자우야이. 나이코, 그야 비기네 시보. 바보 잠리 레호에 점머리, 바보 깨지다. 마탐 시나니. 야래. 이봐 잼비라게. 하이, 웅아, 나 바보. 비나오는 거도 홍도라. 라라라라. 허이 바보 라라라라라. 이마. 바봉지 부르가 고임 덤들 라오. ꯑꯩꯗꯤ ꯆꯠꯁꯦ ꯍꯥꯏꯕꯅꯦ ꯃꯥꯅ ꯑꯩ ꯄꯨꯔꯒ ꯆꯠꯄ ꯏꯀꯥꯏ ꯍꯥꯏꯌꯦ 아스, 그래도 가이드노. 다 부르가 라오 바이마. ꯑꯦ ꯍꯟꯗꯛꯇꯤꯅꯦ ꯑꯩꯅꯅꯦ ꯁꯣꯏꯗꯅ ꯄꯨꯔꯒ ꯂꯥꯛꯀꯅꯤ ꯆꯠꯂꯨ ꯎꯄꯨꯗꯅꯦ ꯐꯤꯔꯣꯟꯒ ꯂꯩꯕꯅꯤ ꯍꯣꯡꯗꯣꯛꯎꯔꯣ ꯆꯣ 호이마. ꯆꯣ 이마, 한덕기 타복시고 그만 떠오자 해노. 나한도 ꯅꯪꯒꯤ ꯃꯥꯝꯃꯒ ꯆꯠꯇꯨꯅ ꯗꯥꯏꯔꯦꯛꯇꯔꯗꯨ ꯎꯅꯔꯨꯔꯦ ꯗꯥꯏꯔꯦꯛꯇꯔꯅꯗꯤ ꯔꯤꯇꯟ ꯍꯥꯟꯅ ꯄꯥꯁ ꯇꯧꯍꯜꯂꯛꯎ ꯍꯥꯏꯔꯛꯏꯅꯦ 리딴두디 그수 나때도 이마. 아마도 전선만 감더라시네. ꯔꯤꯇꯟꯗꯨꯕꯨ ꯃꯥꯏ ꯄꯥꯛꯂꯗꯤ ꯀꯩꯗꯧ ꯉꯝꯗꯅꯤ ꯍꯥꯏꯒꯦ ꯃꯌꯥꯝꯅ ꯄꯤꯅꯕ ꯆꯥꯡꯗꯨ ꯄꯤꯕ ꯇꯥꯔꯦꯗꯅ ꯂꯟ ꯊꯨꯝ ꯂꯩꯇꯕꯁꯨ ꯅꯠꯇꯦ 이마, 나 이제 이따옥 전화토이 오이도이네. 아이 레이티 하였고 이마. ꯍꯦ ꯀꯩꯅꯣꯅꯦ ꯃꯤ ꯂꯥꯛꯑꯒ ꯂꯩꯇꯦꯅ ꯍꯥꯏꯌꯣꯅ ꯍꯥꯏꯔꯤꯁꯤꯕꯣ ꯑꯩꯗꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯍꯩꯇꯦꯀꯣ 이마, 이따 올래기브라. 나타우도 마닝다. 이씨. 우리 붕어. ꯅꯪ ꯑꯩ ꯎꯕꯗ ꯇꯁꯦꯡꯅ ꯂꯣꯠꯂꯕꯅꯤꯅꯦ ꯂꯣꯠꯇꯥꯕꯅꯤ ꯀꯩꯅꯣ ꯅꯪꯗꯤ ꯆꯠꯁꯦ ꯍꯥꯏꯔꯛꯀꯅꯤ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯗꯤ ꯀꯤꯟ ꯆꯥꯔ ꯍꯜꯂꯛꯀꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣꯕ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯕꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯈꯜ ꯈꯜꯂꯨꯔꯣ ꯃꯤꯇꯣ ꯅꯠꯇꯦ ꯑꯇꯣꯞꯄ ꯑꯃ ꯊꯤꯔꯁꯦ ꯑꯇꯣꯞꯄ ꯊꯤꯕꯩ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯣꯕ ꯃꯥꯅ ꯌꯥꯅꯕ ꯂꯝꯕꯤ ꯑꯃ ꯊꯤꯁꯦꯕ ꯀꯔꯤ ꯂꯝꯕꯤꯅꯣ ꯊꯤꯗꯣꯏꯁꯤꯕꯣ ꯅꯨꯄꯤꯗꯣ ꯏꯇꯥꯎ ꯌꯨꯝ ꯄꯥꯟꯒꯗꯧꯕ ꯅꯨꯄꯤ ꯅꯠꯇꯦꯀꯣ ꯃꯥꯅ ꯑꯣꯏꯅꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯔ ꯂꯥꯛꯀꯗꯧꯕ ꯅꯨꯄꯤꯅꯦ ꯑꯗꯣ ꯑꯩꯁ ꯑꯗꯨ ꯅꯨꯄꯤꯗꯨꯒꯤ ꯋꯥꯔꯤ ꯍꯧꯗꯣꯛꯀꯅꯣ ꯑꯩꯉꯣꯟꯗ ꯇꯥꯅꯤꯡꯗꯦꯕ ꯅꯪꯅ ꯄꯥꯝꯒꯟꯗꯕꯁꯤꯅꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯔꯕ ꯀꯃꯥꯏꯅꯅꯣ ꯑꯍꯜ ꯂꯃꯟ ꯊꯥꯔꯒꯅꯦ ꯍꯥꯏꯅꯔꯁꯤꯔꯕ ꯌꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯂꯝꯕꯤ ꯃꯈꯜ ꯊꯤ ꯇꯥꯝꯅꯤ ꯀꯩꯅꯣ ꯐꯔꯦꯅꯦ ꯊꯥꯔꯒ ꯌꯦꯡꯉꯁꯤꯅꯦ ꯏꯃꯥ ꯀꯩꯗꯧꯔꯦ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯦꯕ ꯀꯔꯤ ꯋꯥꯔꯤꯅꯣ ꯉꯁꯤꯗꯤ ꯏꯆꯥꯁꯦ ꯃꯑꯣꯡ ꯑꯃ ꯏꯇꯧ ꯇꯧꯏꯀꯣ ꯅꯨꯄꯤ ꯑꯝꯇ ꯍꯥꯏꯅꯕꯤꯔꯨꯒꯦꯔꯕ ꯌꯥꯝ ꯂꯥꯏꯅꯒ ꯍꯥꯏꯔꯛꯏꯅꯦ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ
ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤꯅꯦ ꯑꯗꯣ ꯏꯆꯥꯗ ꯄꯥꯝꯃꯤꯕ ꯅꯨꯄꯤꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯀꯗꯥꯏꯗꯒꯤꯅꯣꯕ ꯊꯥꯡꯃꯩꯕꯟꯗꯩꯅꯦ ꯏꯃꯥ ꯑꯩꯒ ꯈꯪꯅꯕꯕꯨꯗꯤ ꯀꯨꯏꯔꯦ ꯅꯨꯡꯁꯤꯅꯕꯁꯨ ꯆꯍꯤ 3-4 ꯁꯨꯔꯦ ꯆꯦꯜꯂꯁꯦ ꯍꯥꯏꯔꯨꯕꯗ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯛꯑꯣ ꯍꯥꯏ ꯂꯩꯔꯕ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯑꯣ ꯍꯥꯏꯔꯤꯗꯨꯅꯗꯤ ꯅꯨꯄꯤꯗꯨ ꯌꯥꯝ ꯏꯪ ꯇꯞꯄꯤ ꯋꯥꯈꯜ ꯇꯥꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣ ꯃꯥꯗꯤ ꯀꯔꯤ ꯇꯧꯔꯤꯒꯦ ꯕꯣꯛꯁꯤꯡ ꯁꯥꯟꯅꯔꯤ ꯏꯃꯥ ꯏꯃꯥꯏ ꯄꯦꯝꯃ ꯈꯪꯕꯨ ꯈꯪꯉꯤꯅꯦ ꯑꯩꯗꯤ ꯃꯤ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤ ꯏꯃꯥ ꯑꯣ ꯏꯆꯥꯅ ꯐꯩ ꯍꯥꯏꯔꯕꯅꯤꯅ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯐꯔꯝꯃꯅꯤ ꯍꯣꯏ 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 ꯅꯣꯏ ꯄꯥꯕꯨꯡꯒ ꯇꯥꯟꯅꯔꯒꯅꯦ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯆꯠꯂꯒ ꯂꯣꯏꯔꯦ ꯑꯉꯥꯡꯁꯤꯡꯗꯣ ꯃꯈꯣꯏ ꯍꯥꯟꯅꯁꯨ ꯈꯪꯅ ꯆꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯕ ꯖꯥꯠꯅꯤ ꯃꯈꯣꯏ ꯈꯪꯅ ꯆꯥꯟꯅꯕ ꯀꯨꯏꯔ ꯃꯥꯜꯂꯤ ꯆꯦꯟꯕ ꯆꯣꯡꯕ ꯄꯥꯝꯗꯕꯗꯒꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯣꯏꯗꯨꯗ ꯂꯥꯛꯆꯕꯅꯤ ꯏꯆꯥꯁꯤꯡꯅ ꯈꯜꯂꯤꯕꯗꯣ ꯃꯃꯥꯒ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕꯗ ꯑꯗꯨꯝ ꯑꯣꯏ ꯅꯨꯄꯤ ꯑꯩ ꯊꯕꯛ ꯇꯧꯔꯒꯦ ꯃꯃꯥ ꯃꯄꯥꯁꯦ ꯂꯣꯏ ꯐꯨꯔ ꯊꯥꯈ꯭ꯔꯒꯦ ꯍꯧꯖꯤꯛ ꯅꯪ ꯍꯥꯟꯅ ꯐꯤꯡꯀꯠꯄꯗꯣ ꯍꯦꯛꯇ ꯇꯧꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯏꯃꯥꯒ ꯕꯥꯖꯤꯒꯗ ꯃꯣꯏꯅ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯇꯝꯖꯜꯂꯤꯁꯦ ꯀꯩꯒꯤꯅꯣꯕ ꯅꯪꯁꯤꯗꯤꯀꯣ ꯆꯥ ꯑꯗꯨꯝ ꯄꯨꯊꯣꯛꯅꯕ ꯇꯧꯔꯁꯤ ꯄꯨꯊꯣꯛꯑꯦ ꯑꯗꯨ ꯇꯥꯗ ꯏꯆꯥꯅ ꯄꯥꯝꯖꯔꯨꯔꯕꯅꯤꯅ ꯇꯥꯗ ꯈꯣꯏ ꯏꯅꯝꯃꯈꯣꯏꯅ ꯑꯌꯥꯕ ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ ꯑꯁꯤ ꯑꯟꯖꯥꯅ ꯃꯃꯥꯏꯁꯦ ꯀꯤꯟꯅ ꯄꯤꯁꯜꯂꯨꯔꯒꯦ ꯍꯧꯖꯤꯛ ꯀꯔꯤ ꯅꯨꯄꯤꯅꯣ ꯐꯝꯃꯣ ꯍꯥꯏꯕ ꯀꯩꯅꯣ ꯑꯍꯟꯗ ꯀꯃꯥꯏꯅ ꯐꯨꯗꯣꯏꯅꯣ ꯍꯥꯏ ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯣ ꯆꯥꯗꯣ ꯍꯧꯖꯤꯛꯐꯥꯎ ꯄꯨꯊꯣꯔꯛꯇ꯭ꯔꯤꯁꯤꯕꯣ ꯅꯪꯅ ꯐꯤꯔꯣꯜ ꯍꯣꯡꯗꯣꯛꯇꯅ ꯂꯩꯗꯨꯅ ꯀꯩꯗꯧꯔꯤꯕ ꯏꯃꯥ ꯆꯥꯕꯨꯗꯤ ꯉꯁꯥꯏ ꯂꯣꯏꯔ ꯂꯩꯔꯕꯅꯤ ꯁꯤꯅ ꯄꯨꯊꯣꯛꯎ ꯌꯥꯗ ꯂꯩꯔꯤꯁꯤꯅꯤ ꯏꯃꯥ ꯂꯥꯛꯏꯕ ꯑꯍꯟꯁꯤꯡꯗꯣ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯈꯣ ꯅꯣꯏ ꯁꯤꯟꯅꯩꯗꯣ ꯑꯩ ꯌꯥꯔꯣꯏꯀꯣ ꯍꯥꯏ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯅ ꯀꯣꯟꯅ ꯈꯟꯅꯔꯒ ꯂꯣꯏꯔꯦ ꯃꯤ ꯂꯥꯛꯏꯁꯦ ꯀꯩꯝꯇ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯊꯥꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯅꯈꯤꯗꯣꯏꯅꯣ ꯍꯩ ꯅꯪ ꯕꯥꯖꯤ ꯁꯥꯎꯔꯛꯑꯅꯤ ꯆꯠꯂꯣ ꯇꯞꯄꯤꯗꯅꯣ ꯍꯣꯡꯗꯣꯛꯑ ꯊꯨꯅ ꯊꯣꯔꯛꯎꯀꯣ ꯆꯠꯂꯨꯕ ꯉꯁꯤꯅꯦ ꯅꯣꯏꯅꯦ ꯇꯥꯗꯕꯨ ꯅꯅꯥꯏꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯒꯗꯤ ꯏꯕꯦꯝꯃꯁꯤꯅ ꯑꯩꯈꯣꯏ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯖꯔꯕꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯗꯕꯅꯤ ꯃꯥꯏ ꯃꯆꯥꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯉꯥꯛꯇꯅꯤ ꯑꯣ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯇꯥꯗ ꯈꯔ ꯊꯨꯅ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤꯀꯣ ꯗꯥꯗꯥ ꯏꯕꯦꯝꯃꯁꯤꯅ ꯏꯇꯣꯝ ꯇꯣꯝꯕꯤꯔꯥ ꯍꯣꯏ ꯃꯥꯅꯤ ꯃꯊꯛꯇ ꯃꯕꯨꯡ 2 ꯑꯃ ꯂꯩ ꯑꯍꯟꯗꯨꯅ ꯏꯁꯣꯋꯩ ꯆꯥꯗꯣ ꯍꯥꯏꯕꯤꯌꯨ ꯇꯥ ꯔꯦꯁꯇꯨꯔꯦꯟꯗ ꯎꯅꯁꯦ ꯍꯥꯏꯗꯗꯅ ꯃꯣꯏ ꯁꯤ ꯂꯥꯛꯑꯣ ꯀꯧꯔꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯁꯤꯗ ꯀꯧꯔ ꯐꯨꯗꯧ ꯃꯥꯜꯂꯤꯀꯣ ꯅꯪ ꯁꯤꯃꯥꯕ ꯑꯐꯕ ꯋꯥ ꯑꯝꯇ ꯉꯥꯡꯗꯦꯍꯦ ꯑꯍꯜ ꯂꯃꯟ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯄꯁꯤꯗ ꯃꯥꯅ ꯑꯩꯕꯨ ꯐꯨ ꯁꯥꯟꯅꯈꯤꯗ꯭ꯔꯣ ꯍꯜꯂꯣ ꯑꯩ ꯁꯤꯗ ꯒꯦꯠꯇ ꯂꯩꯌꯦ ꯍꯣꯏ ꯑꯩꯗꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯥꯏꯁꯤꯅꯤ ꯑꯣ ꯅꯪ ꯀꯦꯕꯤꯒꯤ ꯀꯤꯟꯗꯨꯗ ꯃꯤꯍꯨꯟ ꯍꯟꯊꯗ꯭ꯔꯤꯅꯦ ꯅꯪꯗꯤ ꯍꯟꯊꯔꯕꯣ ꯑꯁ ꯅꯨꯄꯥ ꯃꯥꯟꯗꯦꯍꯦ ꯅꯪ ꯁꯤꯃ ꯍꯦ ꯅꯪ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯉꯨꯁꯦ ꯍꯥꯏꯕ꯭ꯔꯣ ꯔꯦꯁꯇꯨꯔꯦꯟ ꯀꯥꯏꯅ ꯅꯪ ꯑꯩꯅ ꯌꯥꯔꯔꯣꯏ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯌꯨꯝꯗ ꯑꯍꯜ ꯂꯃꯟꯁꯤꯡ ꯊꯥꯔꯛꯏꯁꯦ ꯍꯥ ꯑꯍꯜ ꯂꯃꯟꯅꯗꯤ ꯂꯨꯍꯣꯡꯕ ꯌꯥꯅꯔꯦ ꯍꯥꯏꯅ ꯍꯦ ꯅꯪꯅ ꯑꯩꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯅꯃꯛ ꯀꯥꯏꯍꯜꯂꯕꯅꯤꯅꯦ ꯍꯦ ꯅꯪ ꯃꯥꯏꯁꯦ ꯁꯞ ꯏꯀꯥꯏꯕ ꯈꯪꯗꯦ ꯀꯔꯤ ꯅꯪꯀꯣ ꯑꯩꯉꯣꯟꯗ ꯍꯦꯛ ꯀꯥꯏꯅ ꯑꯩ ꯁꯥꯎꯔꯛꯇꯅ ꯅꯪ ꯁꯥꯎꯔꯛꯅꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯊꯥꯗꯣꯛꯑꯕ ꯅꯃꯥꯏꯗꯣ ꯊꯥꯖꯤꯜꯂꯛꯎꯔ ꯅꯪ ꯑꯩ ꯈꯨꯠꯇ ꯁꯣꯏ ꯁꯤꯅꯤ ꯍꯦ ꯅꯪ ꯌꯥꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯏꯕꯨꯡꯉꯣ ꯏꯃꯥꯒꯤ ꯍꯤꯗꯥꯛꯇꯣ ꯂꯩꯔꯛꯑꯕ꯭ꯔꯥ ꯏꯃꯥ ꯑꯩ ꯀꯥꯎꯔꯒ ꯂꯥꯛꯑꯦ
ꯑꯩ ꯁꯅꯥꯏ ꯑꯃ ꯊꯥꯔꯒꯦ ꯁꯅꯥꯏ ꯑꯃꯕꯨ ꯂꯩꯇ꯭ꯔꯣ ꯏꯃꯨꯡꯗ ꯂꯩꯈꯤꯕꯅꯤ ꯉꯁꯥꯏꯗꯒꯤꯅꯦ ꯃꯄꯥꯟꯒ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇꯦ ꯏꯃꯨꯡꯗ ꯑꯗꯨꯝ ꯂꯩ ꯑꯗꯣ ꯅꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯍꯥꯏꯈꯣꯗꯅ ꯄꯥꯕꯨꯡꯅ ꯍꯤꯗꯥꯛꯇꯣ ꯈꯪꯉꯔꯣꯏꯗ ꯏꯃꯥ ꯁꯅꯥꯏꯃ ꯁꯅꯥꯏꯃ ꯅꯪ ꯏꯃꯥ ꯍꯤꯗꯥꯛꯁꯤ ꯑꯝꯇ ꯂꯩ ꯂꯥꯎ ꯀꯩ ꯂꯩꯔꯦ ꯇꯥꯃꯣꯆꯧ ꯁꯦ ꯏꯃꯥꯒꯤ ꯍꯤꯗꯥꯛꯁꯦ ꯑꯩ ꯀꯥꯎꯗꯅ ꯂꯩꯔꯛꯇ꯭ꯔꯦ ꯅꯪ ꯈꯔ ꯊꯣꯛꯑꯒ ꯂꯩꯔꯨꯆꯣ ꯀꯩꯅꯣ ꯅꯪ ꯅꯃꯥꯏꯒ ꯈꯨꯝꯃꯤꯗꯨꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯀꯅꯥꯒ ꯑꯃꯨꯛ ꯐꯨꯅꯔꯤꯕ ꯑꯗꯨꯅ ꯍꯥ ꯀꯅꯥꯝ ꯀꯩꯝ ꯇꯧꯅꯗꯦ ꯃꯤ ꯇꯥꯃꯣꯆꯧ ꯐꯨꯅꯗ꯭ꯔꯒꯕꯨ ꯅꯪ ꯑꯗꯨꯒꯤ ꯗꯥꯛꯇꯣ ꯇꯥꯕ ꯌꯥꯕ꯭ꯔꯣ ꯇꯥꯏ ꯀꯅꯥꯅꯣ ꯍꯥꯏꯔꯣ ꯑꯁ ꯃꯤꯅ ꯐꯨꯕ ꯅꯠꯇꯦ ꯃꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣꯅꯦ ꯍꯩ ꯃꯗꯨ ꯃꯤꯅ ꯐꯨꯕꯒꯤ ꯗꯥꯛꯐꯝꯅꯤ ꯅꯪꯉꯣꯟꯗ ꯎꯁꯤꯜꯂꯛꯇ꯭ꯔꯤꯁꯤ ꯀꯅꯥꯅꯣ ꯍꯥ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯒ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥꯕ ꯍꯥꯏꯕ ꯃꯤꯁꯛꯇꯣ ꯀꯅꯥꯅꯣ ꯑꯁ ꯀꯣꯂꯦꯖ ꯁꯥꯇ꯭ꯔ ꯈꯔ ꯈꯠꯅ ꯆꯩꯅ ꯈꯥꯝꯃꯨꯕꯗ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄꯩ ꯋꯥꯅꯤ ꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯑꯔꯥꯟꯕ ꯉꯥꯛꯇꯅꯤ ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯁꯤꯗ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯔꯣꯏ ꯆꯪꯉꯣ ꯏꯃꯥ ꯍꯤꯗꯥꯛꯇꯣ ꯑꯩ ꯂꯩꯔꯨꯔꯒꯦ ꯇꯥꯆꯧ ꯑꯩ ꯑꯣꯏꯅ ꯂꯩꯔꯨꯔꯒꯦ ꯅꯪꯅ ꯍꯦꯟꯅ ꯊꯥꯖꯈꯤꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ ꯑꯁ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕ ꯂꯣꯏꯔꯦꯅ ꯇꯧꯔꯤꯁꯦ ꯇꯥꯇꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯩ ꯊꯕꯛ ꯆꯠꯂꯨꯒꯦ ꯇꯧꯕꯅꯦ ꯊꯣꯏꯅꯨꯗꯤ ꯂꯩꯈꯤꯕ꯭ꯔꯥ ꯂꯩꯍꯧꯕꯅꯦ ꯆꯥꯛꯁꯪꯗ ꯆꯪꯉꯣ ꯍꯩꯃꯥ ꯀꯦꯕꯤꯌꯥ ꯏꯃꯥ ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯂꯥꯛꯑꯣ ꯃꯃꯥꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ ꯀꯩ ꯂꯩꯒꯦ ꯏꯃꯥ ꯃꯣꯏ ꯕꯥꯖꯤ ꯁꯤꯗ ꯂꯥꯛꯈꯣ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯁꯦꯕ ꯀꯩꯗꯧꯔꯒꯦꯅꯦ ꯍꯩ ꯏꯆꯥꯁꯨ ꯂꯥꯛꯑꯃꯤꯅ ꯉꯥꯏꯈꯣꯅꯦ ꯃꯁꯤꯅ ꯍꯥꯏꯅ ꯇꯥꯅ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯅꯨꯄꯥꯗꯨꯕꯨ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯀꯥꯏꯗꯩꯅꯣꯗ ꯏꯃꯥ ꯐꯈ꯭ꯔꯕ ꯃꯤꯁꯛꯅꯤ ꯃꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯉꯥꯎꯗꯨꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯃꯤꯅ ꯆꯨꯝꯅ ꯍꯪꯖꯔꯁꯨꯅꯦ ꯍꯦꯛꯇ ꯐꯨꯔ ꯊꯥꯈꯤꯕ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯃꯤꯒꯤ ꯃꯆꯥꯗꯨꯕꯨ ꯃꯥꯅ ꯐꯨꯔꯨꯔꯤꯕ ꯐꯨꯔꯤꯅꯦ ꯕꯥꯖꯤ ꯑꯅꯤꯔꯛꯇꯨꯝ ꯁꯨꯔꯕꯅꯦ ꯐꯨꯔꯤꯁꯦ ꯑꯁ ꯂꯣꯏꯔꯦꯗꯅ ꯑꯗꯨꯕꯨꯗꯤꯅꯦ ꯃꯄꯥ ꯁꯤꯐꯥꯏ ꯑꯣꯏꯕꯅꯤꯅꯅꯦ ꯇꯧꯔꯤꯕ ꯑꯩꯅ ꯁꯤꯐꯥꯏ ꯑꯣꯏꯔꯤꯉꯩꯗ ꯃꯤ ꯀꯅꯥꯝꯇ ꯐꯨꯗꯦ ꯀꯩꯁꯨ ꯌꯦꯡꯉꯣꯏ ꯑꯐꯕ ꯍꯥꯏꯕꯁꯤꯗꯤꯅꯦ ꯄꯥꯛ ꯐꯪꯕ ꯅꯠꯇꯦꯅꯦ ꯏꯄꯥꯁꯨ ꯁꯣꯟꯖꯜꯂꯛꯑꯦ ꯈꯔ ꯆꯦꯟ ꯆꯣꯡꯕ ꯉꯝꯃꯤꯉꯩꯁꯤꯗꯅꯦ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯑꯝꯇꯪꯗꯤ ꯏꯄꯥ ꯄꯥꯡꯊꯣꯛꯅꯤꯡꯉꯤ ꯑꯁꯣꯝꯗꯒꯤꯁꯨꯅꯦ ꯂꯣꯏꯁꯤꯜꯂꯁꯦ ꯇꯛꯄꯗ ꯏꯄꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯕꯥꯖꯤ ꯃꯥꯅꯒ ꯌꯥꯗ ꯌꯥꯄꯣꯠꯇꯦꯗ ꯑꯗꯣ ꯃꯥꯅ ꯂꯨꯍꯣꯡꯈ꯭ꯔꯗꯤ ꯑꯩ ꯁꯥꯟꯅꯕ ꯆꯠꯄꯁꯦ ꯂꯦꯞꯇꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯃꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯅꯪ ꯁꯥꯟꯅꯕꯗꯨ ꯂꯦꯞꯄꯔꯅꯤꯗꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ ꯕꯥꯖꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯃꯧ ꯍꯦꯛ ꯑꯣꯏꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯑꯁ ꯕꯥꯖꯤꯁꯤꯃ
ꯐꯝ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯐꯤꯗꯝꯅꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯆꯨꯝꯕ ꯃꯌꯦꯛ ꯁꯦꯡꯂꯕ ꯂꯤꯄꯨꯜꯒꯤ ꯌꯦꯅꯤꯡꯊꯥ ꯂꯣꯡꯕ ꯅꯥꯏꯗꯕ ꯇꯥꯅꯤꯡꯂꯦ ꯅꯨꯡꯁꯤꯕꯤ ꯈꯣꯟꯖꯦꯜꯗꯨꯗ 사비사나우기 꿈하이니 맛부기 신타방 톡바 뽀빠기 라만 돈다방 간나수 레이름 로이 말렘다